Kangleisa punamakpu darambai Manipur namu kahna taram nok jering ngasi khoina ngasi ki topic is the pujarakliba si Manipur da lakadoraba ngaidun leiraba citizenship amendment bill amade ILP ani asi amana amabu ngakthok ngaksin thonaba ngamgadra amade ngamdaba taragadi masigidagi khoina hingnanabagi damakta haibadi mitop sangselakpadagi thingnanabagi damakta Manipuri masasingna kari tofam thoi haibadugi matangdani ngasi nene jagadoriba si matang asida panba yaba makaktang haiba taragadi citizenship amendment bill haibasi karino citizenship amendment bill haibadi Thangnaba country of Pakistan, Afghanistan, and Bangladesh, the Ladiba Muslim Nataba minority community sing as India, the Chang Aglavi Agani, Makoni Chahita, Labor Targadi, Makoi citizenship, Pig and Havani Toto, Makoni Changapagi, Kandisanam Kakang, the Karino Hamatam, the Makoi sing at the Mapamada, Dharma the base, Torago or P Navy of Kambu, Yadabani. High river billasi, Wakoina Kari, the Mokto post or even Habataragadi, high river billasi, unconstitutional way, Habidi, Karigidamot unconstitutional or even Hamatam, the India gave a constitutional structure, Malaysia, Haribo constitutional structure to the Matung inna, Dharma the Michang Mikai Naiviati, Adubu, Haribo City, Dharma the Michang Mikai Nai, Habigidamotamasi unconstitutional way. And it's over the Masiam, lose the politics of Makatan Hana Lowe, Karigidamotano Haragadi. Mafum Quiki Changakadori Badum Lava, Hindu sing the Bangladesh, Hindu sing as most importantly, Hindu sing the Changakadori, Hariba Bangladesh, Hindu sing as Simokoin board bank politics, board bank when a season of Yabagi, Adum Rabayamna, Achoba, Tanjam Kakang Leadu. The board bank politics in Matang as the Yam Kizaba Yamatang is in the Kiva Potmakang Habitat, the Manipugitan Park Ladiba. May they have a group of 2 Iraqi, Achoba, Kiba Makatang Lema, the Carino Hamatam. Meitei da husikansi revivalistic meitei habatare sanam hijamu pamjaw meitei amadi Hindu dharma bu changjaba meitei ani thokna khaidok pa yabagi adungna achoba we makatang makoina urubagi matungda thangai singna sanam hijam chatpa kangbu amadi thangai singna Hindu chatpa kangbu ani si khaidorok pa yabagi akiba dusu masigi citizenship amendment bill sina henna mayek changhalakani haina aigi mot leijai masimak thokhan bita poisano haina thamjage Tangley Aduga, India the lady of Hindu sing a siki emotional gain or Matunda, Aquina Bangladesh, the Hindu sing Pusal Lavani, Aquina Chino sing Pusal Lavani Hiva, Adum Lava emotional politics, some Katang Susan Vagi, Adum Rayam Chaubukutum Sava Fangi, Haina, Akangai sing the Mot Piviri. Matang the Masiam, not Chobu my Tiva, Manikari, the Mokayam, not Chobu my Tiva, we do not have Matamda. High River Bangladesh, Hariva from Stegi Laka River, Yamna down to the Noiraba, economically backward wherever Dundava. Hindu sing aduna mafam ase laga ek dumping ground no helak pe ai koi gi north east ase habidi makoi patient pam makoi gi tungsan pam moira pe ai maduna maram moira north east lai ba ichini now sing habidi indigenous people sing as the yamna awaba o helak pe ai makoi gi economy yam sokhal lak pe ai makoi gi culture da sokhal lak pe ai habin chingba moching phongdok nari masigi matang da yamna explain taru ba gira lai te maram di myam ne hendok thoidok na khangbira baduni aduga masina matang sida ina uniform civil code ko wa BJP gi yamna habida hajiji lai banbiri ba government BJP gi yamna choba sam ka ki matang da haije gi uniform civil code habisi karino India da lai riba tongan ba dharma chatpa dung laba group singa sina tongan ba lo lai ba si yade apun ba gi ba amakatang lo lai gi da bani dharma da michang mikai nai bi yade haibina chingba dung laba idea amakatang da uniform civil code se laina na ba gi damak da BJP na haibidi ai gi makoina propose to we the BJP na masigi uniform civil code ase thamgadabani haina makoina khale matang asida CAB ga karamaina oppose la ibano haiba taragadi uniform civil code ki matang na dharma de michang mikhai naiba yade haiba aduga atopa country de ki changpa mioi singna dharma de michang mikhai naiba asingula beli chat ase yamna fazadaba lichat amakhaktang ni haina kangai singna mot bibiri aduga mathang da masi thok thak ni haina kangai singna mukso hairi Kari maram de ki thok thak no hai matam da kari gumana khoi na mafam adu da otpi nei biraba dharma gi ming da otpi nei biraba mi singa dubu minung si magaloina na mafam asta purak pani hai batara gadi Sri Lanka ko lam da madu da sinhali sing no otpi nei biraba Hindu singa du kari gi da makta pusalak to no masigi paukum so mukka hallaga piri akangai singna kari gi ne hai matam da hai riba Hindu singa du pusalak patara ga su BJP na kai tonung da vote bank oina sisina bangam moi makoi singa du kari no hai matam da Tamil sing ni Tamil Hindu da kai tonung da vote bank sana bangam moi habje moi na khange aduga amana mathang da China hari mafam du otpi nei biraba Uyghur Muslims ko group ama lai makoi si dharma gi ming du otpi nei biraba ni makoi minorities oirabani makoi pusalak padi kari gi damakta yauhan jibano haibani Mathangda Ahmadiyya ko group amar lay Pakistan da Pakistani Muslims sing yam otpiba dharma gi mingda adum mioi sing aduna kari gi damakta pusalak ko da yauhan jibano haibase akang hai singna hangna ba wang ma kakang ne aduga mathangda laksari basi Manipur ILP se khutolo yan tambirak le मणिपुर राज्यों की भावना को ध्यान में रखकर
मणिपुर को हम इनर लाइन परमिट की सिस्टम के अंदर ला रहे हैं। मणिपुर की घाटी की बहुत बड़ी समस्या का आज समाधान आने वाले मणिपुर की घाटी के सारे लोग बहुत समय से इसकी मांग कर रहे हैं। अदुगा हाइरिबु बिल असिदा मणिपुर के तोंगान क्लोज हापीरगदी यामना फई अदुबु हुजि फाउगी ओइनादि हावलकपगी ममम उद्री मरमदि मिस्टर अमित शाह ना हाइकिबगी मतुंग इन्ना ILP ना मरम ओइरगा सिटीजनशिप अमेंडमेंट बिल बु ngakthokani haibani aduna hoje ekoi yengba tai ILP na citizenship amendment bill asi namaram oiraga changa kadoriba mioi singa du ngakthokpa ngamgadra natraga ngamoidra haibadu chaurakpa neinaraga yengse ILP kaino yamna samna haira matam dan hak egi imung sa changa aga leibi agani taw taw hak na pasama paige dabani haibani manipur na hak changa aga leibi agani pasama paige dabani haibani citizenship amendment bill na haibana na koina kari gum mafam dagi la aga chahi taruk leiba taraga citizenship pi ge haibani kari gum hak na pass paira matung da chahi taruk leiba taraga di hak on citizenship pirani citizenship pira matung da di hak na karam right fangani karam ba mangon da hak pirani haibadu di mayam ne na khangbire maram maduna ILP na citizenship amendment bin bu ngak pangomgani haibsidi aigi oinadi aigi motadi masi thajaba kaya leite aduga otpi nebi bagi mingda changakadoriba adungla Bangladeshi Hindu sing amadi Christian sing Sikh lang kaisu kaya kana chang oi haibagi thajaba lei maramdi makoida kaisu leite aduga matang sida Manipur gi oina nainaba yaba makatang haiba taragadi Bangladesh tagi Manipur gi maitai sing leiriba sing asi changakpa yagadra haiba potani masimadi kari daunung da yaroi maramdi kari kino hama tamda Bangladesh la riba Manipuri maitai sing ase Bangladeshi Manipuri maitai haina makoi gi registration lei makoi sing ase Hindu haina registration lei teba maramdi makoi sing se Bangladeshi Hindu oida bana maram morga makoi India da changak pagi room ma fawa lei teba masimmakna Bangladeshi maitai sing Manipur purakpagi kudong sabdi lei roi duga mana Bangladeshi maitai sing na Manipur su lakningoi maramdi kari kino hama tamda they are much prosper oida yamna makoi se chawkhatna ina khunna yamna wata pada na Bangladesh ta makoi lei adana maram morga makoi na kaidung su Manipur lakningoi duga Manipur da lakpa taragadi north east kari lakpa taragadi dung Hindu sing lakani karamba Hindu no haiba tamda makoi sing ado mafam da kudong saba kaya phangdraba adung Hindu sing ado lakani adung leba mioi sing aduna ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯗꯒꯤ ꯋꯥꯕ ꯔꯤꯁꯣꯔꯁꯀꯤ ꯑꯋꯥꯠꯄꯗꯒꯤ ꯋꯥꯕ ꯑꯁꯤꯅꯆꯤꯡꯕꯁꯤ ꯔꯤꯁꯣꯔꯁ ꯊꯥꯡꯒꯩꯁꯤꯡꯅꯗꯤ ꯋꯥꯠꯄ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯑꯗꯨꯒꯨꯝꯂꯕ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁꯅꯤ ꯋꯥꯠꯂꯤꯁꯤ ꯑꯗꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯗꯨꯒ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯀꯩꯁꯨ ꯆꯪꯉꯛꯑꯣꯏ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩꯔꯕ ꯃꯐꯝꯗꯨꯗ ꯍꯩꯁꯤꯡꯉꯕ ꯃꯤ ꯀꯩꯁꯨ ꯏꯟꯗꯤꯌꯥꯗ ꯆꯪꯉꯛꯑꯣꯏ ꯆꯪꯅꯤꯡꯉꯛꯑꯣꯏ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯐꯝꯁꯤꯗ ꯆꯪꯉꯛꯀꯗꯧꯔꯤꯁꯤ ꯄꯩꯁꯥ ꯄꯥꯏꯖꯗ꯭ꯔꯕ ꯂꯩꯇ ꯂꯥꯏꯔꯔꯕ ꯍꯤꯡꯕ ꯊꯤꯕ ꯂꯥꯛꯄ ꯉꯥꯛꯇ ꯑꯣꯏꯔꯗꯣꯏꯅꯤ हाइरिबसिंग अदुगी पैफम ओइरदोइनी नॉर्थ ईस्ट से अदुगी मतमदुदा अखोय मणिपुरी सिंगना करी तौबु याय हाइबा तारगदी अखोय मणिपुरी सेंजाव पाइबा युम कै चाउन सारगा थंबीरिबा इचिनिनाव सिंगना मखोयबु लैहनबिदबा मखोयदा कोऑपरेशन क्या पिबिदबा मरमदी अखोयगी सरकार दा थाजबगी चांग अदुदी हौजिकती यामना हनथरत यारदरा हाइना खल्ले थंगै सिंगना हाइबा तारगदी ngasi famnaiba सिंग असिना हौजिक मखोयना करिगुम सिटीजनशिप अमेंडमेंट बिल असिबु सपोर्ट तौबा तारगसु अदुगुलो मतम अमा खक्तंग लाखिनी हाइना इना थाजब लई करम मतम मखोइना मखोइगी फंगंग तारगा लैरबा मखोइगी अरोइबा पुंसिना लई औरो अब मतम अबुदा मखोइना तानसेलुबा लनथुमसु अब फाव पुबा यारोइदा मतमदुदा मखोइना निंगसिंगकनी ओ अखोइना तौरुबुदु सोइको ngasiगी मणिपुर सि मांगेको हाइबा वखंदो मखोइ मतमदुदा सुंसोइमक सोइदना लाकनी हाइबा आइगे चपचाब थाजब लई मतमदुदा मखोइ पुनमपु अदुंगलो वखनसिंग अदु लाक्तनबगिदमक मखोइना पावर पाइरिङै मखोइना शक्ति लैरिङै मतमदा मखोइदा असिंगलो मणिपुर की मियाम सिंग असिबु मणिपुर की इंडिजिनस पीपल सिंग असिबु कन्ननबगी वखल अदु पोखनबि बोइसनु हाइबा असिगी वफम असिगा लोइना ngasiगी दमक्तदि मतंग असे लोइसिनजरगे मियाम नैखोइ वीडियो असिबु नुंसिबिरबु पम्बिरबु अदु बतारगदि अदोमना दोंगि नकनबा मरि मतासिंग मदि मरुम अपांगसिंग शेयर तौबियु अदुगा अखोइगी चैनल असिबु नुंसिबिदुना लाइक अमदि कमेंट सु तौबियु हाइना अरोइबोइना थमजरी अमुक हन्ना दोंबु थागतचरी।